everyone, welcome back to my channel. Miyam ngasidi akhoi yumda yubi sengba mi lai. Ado akhoi yubi se ko mamangi sidi yamna budi pande ko ahum kha guji pali. Ado nupa sing na hai ba mai makong se sengbi gi aina ne. Sengbi radi phajana tawna jubi se phana tawna phajana yamna dum palakani aina. Aduga miyam asisina akhoi gi maningda laiba jubi pambi gi ne khong se mana ne ahanba da smaina thangjau sina jale kwa ado asidi dum pandi pal mania ba ko manungi akhoi gi haidi bharagi manya maningda laiba jubi pambi sidi ado nupa sina akhoi anona jengkhali panya smaina makhongda smaina kacheng mayam omi se smaina keno makhongda ne haidak chabiradi kaseng singsina smaina chaba namoy sum chaba khot pase ngamoy hanane to halle meyam ado habra yengani ado smaina mamangi ni asisina mamangi se hana haidak hana hapire smaina angu base tauri chai di sing hana handi makhong da hana phajana singbi loiga smaina haidak se chai ri ni abakwa magi se mai tawna mai se angoba su chai re smaina angangba tawna smaina ai ahum rak ni ba mana haidang happy se tanah lagi ya Hah? School जाना है जी medicine सब दीजिए वाला को medicine ना खाना ये लो oh no सुन लो ये हमें खामबोंग नंबर तो काबे वाला पानी सीधे देखने 500 ले जाओ निंgai taw नहीं अपना ai ma pan lai de niंgai taw siang ma su chat ke I thok lak ke सब medicine दीजिए वाला बोला ना है तो hai dak pi ba lo de yengani phabra ina pasina tawrami se कोकोनट बोरा आज अपना তিনিটা মিলিছে सब मिला दिसु এটা সুনন লগত মিলা রং করে দেব এইখিনিমান মান রং করে দেব asiga bharagi maningi sigana asiga mata ure sigasu ado yengani miyam phabra ina mai se tha humbo manungda thani ai ujik se barogi hejang thongna ba asiga ngasigi mathel se Engnamthagi mathel oina thongjarage miyam adona ayujik se chumthong oina ne uri gi chumthong oina thongjarage ngasi se adona siga uri se semba loijare aduga alu su regi siga tilau hape tilau sisu hauna na baina aduga morong atekpa ani hum khak hapchalle regi siga thum hapchalla phajana phutlaga ne adugagi siga sing hapchale sing hapadi manam su nungsi adegi utonga khoigi ngari hape doi nga se ko meyam asigi nga se ngarang leibania ba aduga lemhobado khara jamena khara khaidong thamobado aduduni adong si se chumthong uri chumthong da oina hapchalaga thongjalle meyam meyam ojikti inamta changabadina chumthong sina hena hauba hele aduna si se chumthong oina thongjalle aduga sigana ngarangi ne nga thau khara lehoba adudo khamen gane alu ama khaka hapchalaga oin tho haiding ngothoe ngasi gise miyam sinju soiba loijare asiga kobi ga doi phadigom ga moro tekwa ga utonga ga ni atai di haptre aduga siga uri chungthong leire hawgadaba manbra masakse aduga siga khamen akhaba ngoba ma leijare Engnamthagi aduga miyam ayujik se siga omelette hauge tawbani him ani amaga doigi aduga siga hapkadaba machan singdo siga leijare
ꯃꯌꯥꯝ ꯑꯣꯝꯂꯦꯠ ꯍꯧꯕꯗ ꯃꯈꯟ ꯃꯈꯟꯒꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇꯁꯨ ꯌꯥꯏ ꯃꯌꯥꯝ ꯃꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯞꯄꯒꯤ ꯃꯑꯣꯡꯁꯦ ꯑꯗꯣ ꯑꯩꯗꯤ ꯑꯁꯤꯒ ꯑꯩꯈꯣꯏ ꯇꯤꯜꯍꯧꯁꯨ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯌꯦꯅꯝꯒ ꯑꯗꯒꯤ ꯁꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯄꯤ ꯃꯌꯥꯝ ꯑꯩꯗꯤ ꯐꯗꯤꯒꯣꯝ ꯍꯥꯞꯄꯗꯤꯀꯣ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯎꯕꯁꯨ ꯍꯦꯜꯂꯤ ꯃꯌꯥꯝꯁꯨ ꯍꯥꯞꯅ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯥꯞꯅ ꯆꯥꯅ ꯌꯦꯡꯕꯤꯌꯨ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯑꯗꯨꯒ ꯁꯤꯒ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯣꯝꯂꯦꯠꯁꯨ ꯍꯧꯕ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯑꯣꯝꯂꯦꯠꯁꯦꯀꯣ ꯑꯩꯒ ꯃꯥꯒꯇꯅꯦꯕ ꯆꯥꯗꯣꯏꯁꯦ ꯃꯃꯥ ꯄꯄꯥꯕꯨꯗꯤ ꯆꯥꯔꯣꯏ ꯑꯗꯣ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯒ ꯂꯩꯖꯔꯦ ꯃꯌꯥꯝꯀꯣ ꯍꯧꯖꯤꯛꯁꯦ ꯏꯪꯊꯝꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯆꯝꯊꯣꯡꯅ ꯍꯧꯖꯤꯛ ꯍꯥꯎꯔꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯆꯝꯊꯣꯡ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡ ꯂꯣꯏꯔꯕꯅꯤꯅ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯇꯤꯜꯍꯧꯁꯦꯀꯣ ꯑꯩ ꯉꯁꯥꯏ ꯐꯧꯔꯝꯕꯅꯦꯀꯣ ꯅꯨꯡꯁꯥꯗꯅꯦ ꯈꯔ ꯈꯔ ꯆꯣꯂꯤ ꯆꯣꯂꯤ ꯇꯧꯈꯠꯂꯦ ꯑꯩꯅꯅꯦ ꯄꯣꯂꯤꯊꯤꯟꯗ ꯂꯩꯕꯗꯨꯒ ꯑꯗꯣ ꯑꯁꯤꯒꯅ ꯃꯔꯣꯏ ꯂꯩꯔꯦ ꯃꯔꯣꯏꯁꯦꯀꯣ ꯉꯔꯥꯡ ꯆꯥꯃꯝꯕꯅꯦꯕꯀꯣ ꯉꯁꯤꯁꯨ ꯐꯧꯔꯦ ꯏꯪꯊꯝꯊꯥꯅꯤꯅ ꯖꯥꯡꯅꯁꯨ ꯀꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯒꯨꯔꯨꯃꯣꯔꯤꯁ ꯂꯩꯔꯦ ꯑꯗꯩ ꯁꯤꯒꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯂꯩꯔꯦ ꯁꯤꯒꯅ ꯑꯁꯤꯁꯨ ꯄꯨꯟꯅ ꯍꯣꯔꯦꯟ ꯇꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯉꯧꯊꯣꯛꯑꯒ ꯇꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯑꯗꯨꯝ ꯁꯨꯈꯤꯗꯣꯏꯅꯤ ꯃꯌꯥꯝ ꯒꯖꯔꯁꯦꯅꯦ ꯑꯆꯧꯕꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯈꯔ ꯄꯥꯔꯒ ꯁꯥꯡꯕꯗꯨꯅꯤ ꯑꯗꯣ ꯑꯆꯧꯕꯗꯣ ꯐꯪꯉꯛꯇ꯭ꯔꯦ ꯑꯩꯅꯅꯦ ꯑꯁꯤꯁꯦ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯁꯤꯡꯖꯤꯠꯁꯦ ꯁꯤꯠꯇꯅ ꯂꯣꯏꯕꯗ ꯑꯗꯨꯝ ꯁꯟꯗꯥ ꯇꯥꯁꯜꯂꯛꯅ ꯃꯝꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦꯀꯣ ꯒꯖꯔꯒꯤ ꯂꯗꯨ ꯑꯣꯏꯅ ꯁꯦꯝꯒꯦ ꯇꯧꯏꯅꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯈꯥꯡꯗ ꯘꯤꯁꯦꯀꯣ ꯆꯥꯃꯁ ꯑꯅꯤꯈꯛ ꯍꯥꯞꯆꯟꯈꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯉꯁꯥꯏꯒꯤ ꯒꯖꯔ ꯁꯤꯠꯈꯤꯕꯗꯣ ꯑꯗꯨꯃꯨꯛ ꯍꯥꯞꯄꯦ ꯑꯗꯣ ꯐꯖꯅ ꯇꯧꯅ ꯉꯧꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯃꯥꯒꯤ ꯒꯖꯔꯒꯤ ꯏꯁꯤꯡ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯉꯧꯕ ꯃꯇꯝꯗ ꯏꯁꯤꯡ ꯈꯔ ꯈꯔ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯗꯣ ꯆꯨꯞꯆꯍꯟꯈꯤꯗꯣꯏꯅꯤ ꯑꯗꯣ ꯐꯖꯅ ꯇꯧꯅ ꯉꯧꯈꯤꯒꯦ ꯃꯌꯥꯝ ꯒꯖꯔꯁꯦꯀꯣ ꯉꯥꯏꯍꯥꯛ ꯀꯨꯞꯁꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯈꯔ ꯏꯁꯤꯡꯗꯣ ꯀꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯑꯩꯈꯣꯏꯒꯤ ꯀꯥꯖꯨ ꯕꯗꯥꯝ ꯀꯤꯁꯃꯤꯁ ꯑꯗꯒꯤ ꯑꯜꯃꯟ ꯑꯁꯤꯁꯦ ꯄꯨꯝꯅꯃꯛꯅꯦ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯐꯖꯅ ꯇꯧꯅ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯇꯧꯅꯅꯦ ꯑꯗꯨꯝ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯂꯣꯏꯕꯗ ꯑꯁꯤꯒ ꯆꯤꯅꯤꯅꯦ ꯃꯥꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯊꯨꯝꯍꯜꯂꯣꯏꯒꯦ ꯍꯥꯏꯁꯨ ꯌꯥꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯔ ꯑꯗꯨꯝ ꯊꯨꯝꯅ ꯆꯥꯅꯤꯡꯕ ꯃꯤꯒꯤꯗꯤ ꯑꯗꯨꯝ ꯊꯨꯝꯅ ꯆꯤꯅꯤꯁꯦꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯞꯄꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯃꯌꯥꯝ ꯆꯤꯅꯤꯗꯨꯁꯨ ꯏꯁꯤꯡꯗꯣ ꯈꯔ ꯀꯪꯁꯤꯜꯍꯟꯈꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯒꯅ ꯘꯤꯁꯦꯀꯣ ꯌꯥꯝꯅꯕꯨꯗꯤ ꯍꯥꯞꯇ꯭ꯔꯦ ꯈꯤꯇꯪꯈꯛ ꯃꯅꯝ ꯅꯨꯡꯁꯤꯅꯕꯩꯅꯦ ꯑꯩꯅꯅꯦ ꯃꯌꯥꯝ ꯒꯖꯔꯁꯦꯀꯣ ꯐꯖꯅ ꯇꯧꯅ ꯈꯥꯡꯗ ꯁꯨꯃꯥꯏꯅ ꯍꯧꯕꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯥꯏꯗꯣꯛꯑꯒ ꯄꯨꯈꯝ ꯑꯃꯗ ꯈꯥꯏꯗꯣꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯏꯪꯅꯕꯩꯗꯃꯛꯇꯅꯦ ꯌꯥꯝꯅꯁꯨ ꯏꯪꯕ ꯌꯥꯗꯦ ꯑꯁꯤꯁꯦ ꯇꯥꯕ ꯃꯇꯝꯗꯅꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁꯥꯕ ꯌꯥꯗꯦ ꯈꯨꯠꯇꯁꯨ ꯄꯣꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯤꯕꯩ ꯃꯇꯝꯗꯅꯦ ꯑꯁꯤꯁꯦ ꯂꯗꯨꯁꯦ ꯐꯖꯅ ꯇꯧꯅ ꯇꯥꯕꯤꯔꯦ ꯂꯗꯨꯁꯦ ꯇꯥꯕ ꯌꯥꯔꯦ
ꯑꯗꯣ ꯁꯨꯃꯥꯏꯅ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯍꯥꯞꯄꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦꯕꯀꯣ ꯑꯩ ꯃꯌꯥꯝ ꯇ꯭ꯔꯥꯏꯕꯨꯗꯤ ꯇꯧꯔꯦ ꯑꯗꯣ ꯐꯖꯅ ꯑꯣꯏꯔꯦ ꯑꯗꯣ ꯆꯥꯅꯁꯨ ꯌꯦꯡꯉꯦꯕꯀꯣ ꯍꯥꯎꯕꯨꯗꯤ ꯍꯥꯎꯔꯤ ꯌꯥꯝ ꯐꯖꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯥꯕ ꯂꯣꯏꯔꯒ ꯑꯂꯣꯏꯕꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯗꯨꯗ ꯍꯥꯞꯅꯕ ꯑꯩꯈꯣꯏ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯁꯤꯁꯦ ꯃꯊꯛꯇꯅꯦ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯍꯥꯞꯄꯤꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯄꯄꯥꯗ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯍꯜꯂꯦ ꯑꯗꯣ ꯄꯄꯥꯕꯨꯗꯤ ꯆꯤꯅꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯌꯥꯝꯅꯕꯨꯗꯤ ꯆꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯨ ꯆꯥꯅ ꯌꯦꯡꯉꯦ ꯍꯥꯎꯔꯤ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯃꯃꯥꯕꯨꯗꯤ ꯍꯧꯖꯤꯛ ꯆꯥꯈꯤꯔꯣꯏ ꯀꯣꯟꯅ ꯆꯥꯔꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯤ ꯃꯥ ꯍꯧꯖꯤꯛ ꯍꯤꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯄꯤꯖꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯆꯥꯅ ꯌꯦꯡꯉꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ